Lengakna Hill Area Development Program Kobu Scheme Ama Hodokuna Scheme Scheme Makada, Jingi Mapa Madpudara Romda, Chaukat Torangi Tabak Paikat de Haina, Chief Minister and Birena High Cray. Kumza listing ani tara taret ke July dagi sahi asigi January fawada GST ge revenue oina lupa crore chanipan ga yankhai taret ka lak marifuga mapan rom khongat pak ngamle haina Finance Minister Waizoy Kumar na House the Phongdokre. Lengak asina athubada elementary dagi high school fawgi textbook asi phangan biu haina MLA RK imone speaker gi khuthangda lengak ke pukning singsin kre. Amadi Home Ministry na Assam Rifles na warrant yaudana miyoi amabu paning ba matamda phaba amadi thiba humagi thabak chathabada ehenba sakti pikre. Khurumjari Times of Manipur gi numidangi pau mi ing tabiriba singbu Bidyapati menglambam na taram okchari hauzik pau macha khaina pizari ngasi Manipur Bidhan Sabada ngarang governor na pikiba warol thagat pa phongdokpagi pukhalakhiba motion da opposition gi MLA Dr. Chaltolian Amona governor gi address aduda Fairzol amasung Tipaimuk area da chawkhat thorang amata pande haina pendabu wafam phongdokre MLA Dr. Chaltolian Amogi wafam adubo Sengdok laduna House ki leader su oiriba Chief Minister and Birena Hill Area Development Program koba scheme ama haudokle scheme adugi makhada chingi mafam madpudara cover tawri masigi makha chatharak bada program oibanina Fairzol Tipaimuk yauna lamdam adongi mafam sing soidana paikhatlakani amaromda hojik state asida helicopter service tawrak padagi Miyamda kanaba kaya pire miyamda piriba service asi matam kharagi oina paisa piraga service tawhanbani tungkoina mapung phana service pinaba sarkar asina e tender tawba loire matam kharati changani adubu tangtaba ama khanglaba matungda parbungda su service asi yauna nabo hotnage sana khotnabagi lamda su Khelo India gi makhada kanaba kaya piri matam amada mafam na yadabanina district khudingmaki oina panba yadabanina tentak oina Ngakpikani tentak na loina suna yaurabe address ni haina house the thamki. State asige apunbagi saktam sagatpa amatta oiba punna chawkhat minaba haiba pandamda lengak liba sarkar asina meyamgi damak paikhat liba thabak thoram kaya mayek sengna governor gi address the palli haina MLA P Sarachandra na ngasi house the phongdokre ngarang dagi haukiba tarama thuisuba Manipur Legislative Assembly gi taret suba miphamgi ahoba numita Manipur gi Governor Dr. Nazma Heptula na house the pikhiba mahaki warol adubu thagatpagi wafam Health Minister L. Kumar na house the pukhalakhi Minister Kumar gu wafam adubu second tawladuna MLA P Sarachandra na haiki sarkar asina meyamgi damak tawkhiba amadi tungda tawrakadaba thabak singi matangda governor gi address aduda ningthina reflect tawi state asigi santi raksa gi matangda su ningthina pallami chawkhatpa haibasi phurup ama lamdam ama chawkhatlaga yaba natte state asigi apunba ching amasung tam ani punna chawkhat minaba changi hainasu mayak sengna thammi listing ani kunithoi fawbada housing for all Water for all Swachh Bharat na chingba kayana meyamgi punchida achauba ahongba purakani one nation one tax na lebak asida kanaba kaya purakpa ngamle food security corruption free oibagi wafam kaya amasu governor gi warol da ningthina palli Amaromda connectivity phagatnaba health sector da akhanaba mityang thamba mahai masing hena phagatnaba ehenba mityang changba manung mapal fauna uba aphaba sasan thamba yauna hiram kya da governor gi address da mayak sengna yauri maikai punamakta yengnabada handaki governor na piba mahaki governor address state asigi yaifanaba amadi sarkar asina state asigi tawge haina khanba kayasu mayak sengna palli haina house da thamkhibaga loinana house na governor gi warol adugi motion of thanks speaking Kumza listing in tara taret ki July dagi chahi asigi January fawda GST ki revenue asi lupa crore chanipan ga yankhai taret ka lak marifu mapan rom khongat pangamle mathangi sahi da lupa crore chartet ka yankhai mari ga lak humdra ga nipan khongat na ba pandam thamli wafam singa si Manipur Bidhan Sabha gi wahang pahongi matamda opposition gi MLA O Suraj Kumar na hanglaki ba wahang amagi paukhum piraduna finance in charge puriba deputy chief minister Waizoy Kumar na house da high khibani Magna haiki GST lakbadagi state revenue hengatlakle adubu chahigi oina kaya yamne hengalakadagi haibadudi pot yonbagi makha yamna poli state asigi revenue kharaga hengalhanaba state lottery torabadi
अचौबा मतेंग सु ओइगनी वाई जॉय कुमार गी पाउखुम अदु तारबा तुंगदा स्टार क्वेश्चन अदुगी सप्लीमेंटरी ओइना एमएलए सूरज कुमार ओक्रमना जीएसटी असना स्टेट असिगे रेवेन्यू दा काया यामने हेंगत हनबा ngamlagadaगे चामा दे चामा फगत हनबा मेकानिज्म पुथोकपा लेरब्रा हाइना हाउस दा थमखी Opposition की MLA सूरज कुमार ओक्रमना पुखलखिबा वाहंगी पाउखुम पिरेदुना फॉरेस्ट मिनिस्टर TS श्याम कुमार ना अयाबा अमगी मखादा थौबाल तुरेल दा नुंग लेंगोय पेकपा याबा मफम तारानिथोय लै थौबाल तुरेल की इसिंग मोचिल हले हाइबसे चुम्मी तुरेल असि मफम अनिदा थिंगजिन खिबना इसिंग चेंथरकदबा अमदी तोंगान तोंगान बा लोकतगी चेंथरकपा सिंगजुमना मोसेल हनबगी मरम ओइरी अयाबा यावरबा नुंग लेंगोय पेकपदगी रेवेन्यू कया कारकदगे हाइबदु हयेंगी मिफमदा पुथोकसगे अयाबा यावदना नुंग लेंगोय पेकपसिंग थिंगनबा थबकसु पाइखतके हाइखी ngasi sathakhibe assembly mifamda 0 hour ki khudong chaba lawraba congress ki MLA RK imona haujik chahi gi academic session haukhrabasu mahiroi singna tamgadaba textbook phangandabagi achawa wathok lakle tongan tongan ba mahiroi lup singna bosem na phongba textbook matam chana phangandabagi matang da phongdorle ba wafam asi yamna maru oi lengak asina athubada elementary dagi high school fawgi textbook asi phanganbiu mahai masing haibase yamna maru oi haina speaker gi khuthangda house ki leader su oiriba chief minister amadi education minister gi pukning sing sinki ngasi sathakhiba assembly mifamda deputy CM su oiriba finance ki in charge Y Joy Kumar na the Manipur appropriation number 1 bill listing in taramapan the Manipur appropriation number 3 bill 2019 the Manipur appropriation number 4 bill 2019 amadi the Manipur appropriation number 5 bill 2019 house to introduce tauki ngasi sathakhiba assembly mifamna tongan tongan ba supplementary grants ki demands niphunithoi amadi demands for access grants ki demand mapan house na fast tawkre finance ki in charge su oiriba deputy chief minister Y Joy Kumar na hairiba demand sing asi house ta thamlakpa matamda member sing na amat to oina ayaba piduna fast tawki demands for supplementary grants listing ani taranipan taramapan gi tongan tongan ma demand sing adugi manungda demand number 1 digi demand number nifumapan fawba voting on demands for access grants listing and taramari taramangagi demand number kunithoi public health engineering voting on demands for access grants listing and taramanga tarataruki oina demand number manga taranithoi taramari taranipan kunmathoi kuntranipan nifumdoi amadi nifunipan house na yetneba yaudana fast tawki wangu ithaidagi wangu lupa maru phawgi lambi asi chatliba sahigi March phawgi manungda satpa nungaina ba semjilagani haina RDN PR Minister TS Biswajit na ngasi sathakhiba assembly mifamda phongdokre opposition gi MLA K Ranjit na pukhalakhiba wahangi paukhum pireduna TS Biswajit na wangu ithaidagi wangu nupa marup taba lambi asi PMGSY gi package number Chanipan ga kunmanga gi makhada semkhibani lambi asi lisingani tarani thoigi matamda semkhiba thabak asi ising isauna maram oiduna phibam sokhibani lamdam adongi miyamna aningba apamba adu sarkar asina ningthina khangi PMGSY gi makhada leirabasu miyamna thengnariba awaba adu koknaba angamba thakta hotnage March tha phawada phibam soklaba lambi adu semjinduna miyamda khushina jage haiki Manipur dagi Armed Forces Special Power Act 1958 lawthokku haina lamdam asigi miyamna khongjang sangsinduna leiringe chairakta Ministry of Home Affairs na Assam Rifles ta ehenba sakti pisinkre Ministry ki chairol amana Assam Rifles personnel amana magistrate ki warrant yawdrabasu singnaba leirabadi mioi amabu hekta phaba amadi mafam amada hekta thibo humbagi ayaba sakti sinakre ahenba sakti asi Awang Nongpok Bharat ki Manipur, Assam, Arunachal Pradesh, Nagaland amadi Mizoram Council Cherol asina makha taribadi Code of Criminal Procedure gi makhada Assam Rifles ki officer rank ta leiba personnel na arrest amadi thibo humbagi order piba yai section 41 gi makhada magistrate amasung manak nakpa police ta inform tawdana chingnaba mioi phaba aduga section 47 gi makhada thibo humbagi thabak chatha naba yab gi sakti piri Makha taba pau pizadring da break matang lawzari Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari
miyamna service vertical sing asigi khudong chabu lobi ngasimuk lengchin biroksi mobile furniture Quaketel near Infal Quarters. Panthoibi embroidery da hauzik miyamna yamna pamna riba top blouse fanek sengau porloi amadi kangkhal na chingba luhong bada changba khudingmak amadi nupi oibi singi akemaugi potlam khudingmak ahongba mamalda fangbiragani loinana order su luxury lengsin biro ngasimak Panthoibi embroidery Sagolban Khamnam Bazar opposite Oriental College Imphal. Contact number 700-540-2267. The Great Wedding Sale by Mobile Furniture. Break ki matungna pau makhata na pizari BJP ki sungsinna balaingakna miyamda nongthaki lambi da sathok sasin gi khudong chaba piramba Pawan Hans ki helicopter service maram khangandana service lep khiba hafta ama hele Nongthomum birena lusingba BJP gi sungsinna balaingak asina lamdam asigi miyambu nongthaki lambi da sathok sasin tawbagi khudong chaba phangalibani haiduna Imphal Jiribam Imphal More amadi Imphal Tamenglongi helicopter service hawdokrabasu ngasidi lamdam asigi miyamda kariguma maram amata taktana helicopter service lepkhiba chayol ama henkre thawong asimak hayeng kapnabagidamak ngasi nokhanbagi thawdaw adu tarabra haida lamdam asigi miyamna hangnaragli mamang chahigi September 13 da Manipur Laingaki Transport Department ki Director C Arthur amadi Pawan Hanski Deputy General Manager Marketing anigi marakta yana cherol ama khuyek pina kharba matung chahi asimaki September 18 dagi ahanba oina Pawan Hansna thaudang lauduna Imphal Jiribam helicopter service hawdokhibani madugi matungda Imphal Tamenglong amadi Imphal More heli service mathang hawdorakhibani adubu ikhang khangaudana kariguma maram amata taktana helicopter service lepkhiba chayol ama helaklei kari maram gidamak service asi lepkhibano haiba laingak amadi Pawan Hanski maikaidagi ngasi fawa mayek sengna khangan balaitri service asi lepkhibagi maram khangdabana passenger kayana ticket kakpa lagnari haujek Imphal Jiri Tamenglong amadi More chatpa matamda passenger amadagi lupa lising ahum lawribani amaromda Tom TV na phangba report ki matung innadi Pawan Hans amasung Manipur Laingak anigi marakta khuyek pinakhiba matamda service tawgada matam asi tha tarukhak oikhibana chaliba tha asida yanakhiba matam adu loigadabani tanja asida atopa company amana helicopter service asi tawjage haina tender tharakpadagi Pawan Hans na service tawramba asi maram taktana lepkhibra haibagi chingnaba amasu lairi atopa paugi likhun amadana Pawan Hansna helicopter service lepkhiba asi haujik service tawriba helicopter ahum asi semjin sajin bagi thabak chathabadagi lepani hairi nakala maromda awang nongpok Bharat ki lamdam singyauna leibak asigi mafam kayada miyamda helicopter service ki khudong chaba phangaliba Pawan Hansna helicopter service leitriba awang nongpok state singda service phanganabagi pandamda anauba helicopter kun leinabagi damak North Eastern Council da lupa crore lising amaga chamri pivinaba haijabada handakta NEC na lupa crore chanipan ga nifu kaithakhiba leikrabani Border town More da Bihar gi Motihari da gi lakpa nan Manipur tarukna More gi tongan malaikai da changdona sana machu lokpa amadi matam ichang sanghandana khudakta nauna sana sadona imung manungi maruina nupi singda namthak tawraga sendan lambi chatharaba nan Manipuri sing MCM gi member sing na fagat kre pharba miyoi sing adudi Bihar gi Motihari da gi Dhuri Saha Lalan Saha Sarban Saha Bihar da gi Tana Kumar Santrohan Saha amadi Kasi Saha kawi Lalan Saha amadi Tana Kumar asina hawkhiba tha asigi tang taramapanda More ward number 1 Gilman Bank da laiba Choiguite kauba nupi amadagi miyoi ani asina sana machu Fajanaba machu lokpi gi hairaga moithem torga sana khudop ama machu lokpi amadi amuk sana khudop asi nauna khudakta sab bige hairaga khudakta sana khudop adu sabiki hairi masigi matungda ngarang tang kunda Choiguite nupi asna More kaithel da laiba sana safam amada sana khudop adu yenghalubada sana nataba atopa potyan yaurambadagi khanglakbadagi masigi matungda imung manungi miyoi singna nan Manipuri miyoi adu gi khongol therakpada ngase ayuk makhoi sing adu MST bus tongduna lairambadagi imungi miyoi singna fakhi tungda MCA gi member singna phaduna office da
पुरक्तुना वाहंग पाहुंग तौदुना अचुंबा अदु खंखिबनी एमसीएन वि थौमिसिंगना मतुंगदा अमुक हन्ना तौदनबु वाखल तामिन्नरबा मतुंगदा मखोइसिंगदा मोइथेम तौखिबा सना अदुगी ममलसिंग पैसा ओइना इमुंगी मियोइसिंगदा पिहनखि अमदि मखोइसिंग अदुबु मोरे थादोखिनब खंगनखि थौदोक अदुगा मरि लेनना मैतै काउंसिल मोरे के प्रेसिडेंट एम छोइबना ngasi फारबा नन मणिपुरी सिंग असि सही असि जनवरी थादा नागालैंड दिमापुरदा लेरमलबा मतुंगदा मणिपुरदा लाक्तुना मोइरांगदा मतम खरा लेरमलबगा अमुक मोरेदा हौखिबा निमित खरनिगी ममांगदगी लाक्पनि हाइबा खंगबा ngamle मरम अदुना मियामना नन मणिपुरी सिंगदगी सेक्शननबा अपील तौरकली अदुगी मतिक सनाजी मचु लोगा मकोइना पीबा मकोइ थबकचे हाइबदि सनाजी हुरानबा ममांग ससुगुम थौदो कयाम म लैग्रे अदुना हारिबा मियोइ सिंगसि मेते काउंसिलना फारगा मकोइना तोरंबा फदबा थबकदुगी दंदी पीरबा मतुंगदा अखोइ मकोइ थादोख्रगनि अदुना मणिपुर की तंबाकदा लैरिबा अमदि मोरेदा लैरिबा चिलिनाव चिंगना हारिबा मियोइ सिंगसि मो कंगलगा असुगुम थबकदा असुगुम लांगदा तुबिगनो मकोइना तोरिबा थबकसि अरानमनि मिमा नद्रब सिंबु अखोइना हंथना येंबगी महुत्ता मखोइबु मतेंग पांगबिबा अमदि पुकनिंग थौगतबिबा मथौ ताई हाइना पाछोइ केंद्र के एमएलए एके मेराबाई देवी न हाइख्रे वाफम सिंग असि ताकेलदा लैबा वेलफेयर एसोसिएशन फॉर द ब्लाइंड मणिपुर न सिंदुना एसोसिएशन असि 38 सुबा फाउंडेशन डे गी थौरमदा हाइखिबनी माकना हाइखि बियोइबा खुदिमक मिमानबा नना हिंगनिंगी अदुबु मपुगी नोंगदमदगी नाम सोइबा हाइबा अदु ओइखिबनी मखोइबु मिमानबा खुनाई अमदा सरुक याहननबा अखोइ खुदिमकना होटनबिगदबनी हाइखि थौरम अदुगा मरि लेनना नौना साबा ब्लाइंड गर्ल्स हॉस्टल सु एमएलए न संगादुना खुसिनखिबगा लोइनना 12 सुबा लाइस्रम गौरमनी मेमोरियल अवार्ड फॉर विजुअली हैंडिकैप लिसिंगनि 18 गी अवार्ड सिंगसु येंथोखि ngasi थौरम अदुदा हाइस बीएस कंस्ट्रक्शन मटेरियल्स प्राइवेट लिमिटेड के प्रोपाइटर हाइस विक्रमजित अमदी अरुण इंटरप्राइजेस के प्रोपाइटर सु ओइरिबा नेरोका एफसी के प्रेसिडेंट थांगजम अरुण कुमार ना मथंग सिना प्रेसिडेंट अमदी गेस्ट ऑफ ऑनर ओइखि समाज से मियोय बोइना पोकलबसु मदुदा अखोइना तोंगान तोंगान मखनगी अखोइनी ईश्वरना सेंबिरकपदा अवाट पखर लैरिबा मियोयदो मदुनते हाइना ताइबसे मसिमकनी अइना यहोननिंगिबा थाक अदुसु मखोइदा हिरम खुदिंगमक्ता मखोइना तौथोरप खुदिंगमक्ता तमजनिंगाय ओइबा मदुदा इहालानबा अइना ब्लाइंड स्कूलदा अखोइगी फाउंडेशन डे ला यावबा लाको निमित्ता चानुपा सनातोंबा महक ब्लाइंडनी महकना अदुम इहालाना इसै अम सखी मदु ngasi फावबा काउदे अखोइ लाइओइखरबा श्री पहाड़ी की Kabui Rongmai Dialect Research Committee Langol Laimanai na sinduna ngasi malemgi atay maphamda pangthokna bagum UN International Mothers Language Day gi thoram Tarung Community Hall da pangthokre aikoina imalol ngangsi haiba hiram da pangthokhiba thoram aduda saruk yakhiba Kabui Rongmai Dialect Research Committee gi President Aking Gangmaina thoram asi aikoi gi imalol bu mapung phana yokhatpaga loinana malemda chauthoksanabagi pandamda pangthokpani ngasi gi khunaina imalol bu hanthaba thakta thambagi chatnabi ama lakliba asi ko onanaba aikoi khudimakna hotnaminabagi mathau tare haiki UN hariba majority language minority singna sum ngangba na maram oidana indigenous language near to extinction haina harakpasi akhoi gi society si am sokchaba aduna ngasi UN na target toriba February 21 si World International Language Day haina tawbasi mari yam leina basida akhoi rongmai singso sumaina isagi loan si yokhatba yade isagi loan si protection tawdbi yadre aduga loan leirak taba singdasu kram haina revive tawsira ngasi gi akhoi Nakal Amaromda Manipur Literary Society na susinduna ngasi Hindi Parisat ki hall da malem gi imalol gi nimit thoram pangthokre thoram adu da saruk yakhiba Manipur Literary Society ki President Samurai Lapam Pralhadana aikoina aikoi gi lol asi section na thamna bo hotna si ngasi gi malem da lairiba phurup singna masa masa gi lol bongak senduna thamnari haiki Prithvi puramaki lairiba keno ase February gi tang kunmathoi ase sok lising ani gi February ke tang kunmathoi degi Prithvi punamak ki jati punamak na aikoi gi mama loan gi damak palan tawba yana ba numit ama laukthoi madu ngasi haiba numit asini maram maduna aikoi gi Manipuri loan ngasi gi lengak na Manipur district ki
Ngakpigani Bisnupur district ki manung sanba thinungai mamang pata bird sanctuary sanaba notification thokiba adu handokpiu haina JSC against the announcement of bird sanctuary at Thinungai gi secretary Naurem Rupachandra ngasi Manipur Place kapta Paumi Singa unaba amada haikre mahakna haiki Thinungai amadi thangnaba khul kaya gi hingnanabagi sandan pham amu oiriba mapham asida lengakna bird sanctuary sanaba lakhollagliba khongthang asi khunja singna yaba ngamloi lengak compensation pam Miam gi apam bagi mayok ta lengak na ehen ba khongthang lakholak labadi akan ba khongjang sangsilaga nanbui damak sem share khongjang asida lamdam asigi CSO sing amadi miam na mateng pangbiu haiki ngami sinmina sangsel liba khongjang asi praja mayam pumna saugat pani haujik mari leinaba authority sing mari leinaba NGO sing na laktuna survey tobiu hairiba bat century asi sabda ngami sinmi praja mayamna Parja mayanggi moto hangbiu adu sengna akoi United Committee Thinungaina sandoiba paudu sengna aran bani SSA amani Ramsagi Makada graduate Oja Singi tha tara hena tolop pithoktana leiriba asida maram saba thabak Lakhotnanaba Manipur Human Rights Commission da Khangan Kre Haina Bridging of Sustainable Development gi lead coordinator KSS Onil gi Cherol amana phongdorakli Cherol asina pallibadi Education amadi Finance Department na SSA amadi Ramsagi Oja Singi Punsigi Kantharuba Taudana Tha Tara Hena Tolo Pithoktana Thamle Department Ani Asiki Damakta SIT Semdona Yengsin Hanba Mathau Tare Amadi Education Department na Hiram Asida Mityeng Sangbidana Oja Singi Semit Londa Chauna Akaiba Pire Haiba Wafam Sing Palli Panbayabadi SSA Amadi Ramsagi Oja Singi Tha Tara gi Pithok Tana Lariba Tolop Amadi Promotion Line Tambiu Haina Oja Singna JETYO Office Singda Solonsin Bayauna Siswag Strike Kongjang Sangsilibani Sajal gi Secretary Mainam Moriba ngasi masagi anaba amana maram oiraga laikhidre mahak masagi chahi yankhai ga taruk sukre Imphal East District ki Itham Moirang Purel da pokhiba laikhidraba Mainam Moriba Masana hinglingai matamda pamjanaba wakhalon gi matung ina mahaki imung manungna Moribagi thawai yaudraba haksang adu ngasi Rimsta Medical Tamliba Mahiroi Singi da makhalaga kathokhibani Amaromda CPI Manipur State Unit ki State Secretary L. Sotin Kumar Nasu Punsi Lomlaba Matung Aroiba Mathau Mangam Lobagi Mahutta Rips ki Department of Anatomy da Human Anatomy Tamliba Medical ki Mahiroi Singi Medical Education Amadi Research ki Damak Mahaki Haksang Kathokre Hiram Asiga Mari Lainana Rims ki Department of Anatomy ki Head of Department Dr. R.K. Ajitana Sotin Kumar gi haksang kathokpa aduda ayaba pibig official oiba letter amasu Sotin Kumar de pirak le haina ngasi Tom TV ga akhanana unaba amada L Sotin Kumar na phongdokre aina sira matungda ai asiba haksangi saru polanga se haksangi kaya se masi aduma medical tamiba doctor tamiba ko satra na harol Singda moi kathok sarakanda moi anatomy gi oiba yamna madudagi kana bakhradi phangorasno haiwa khal soida ai haksansi kathok na buidom tai sem sare Lamphel Patalaiba Directorate of Ayush ki listing makhada United People's Front Kangsup Local Council amade Social Development Association Kangsup na sinduna ngasi Kangsup Karangi New Market Set Nomagi Oiba Lemna Lying Bagi Thorum Ama Pangthokre Thorum Aduga Mari Lainana UPF ki President W Second na Imphal dagi Panglap Lap Trabasu Ana Lying Lamda Khudong Chada Bakaya Mayok na riba Khungang Singda Lemna Lying Bagi Thabak Sing UPF na Paikatuna Lakli Masigi Maru Iba Pandam di Tinjang Kaijang Daba Masamawu Phaba na Laiba Khunai Ama Laina Bagini Makhatana Tongan Mafam Singda UPF na UPF ki Midyeng Makhada Lemna Layang Bagi Khudong Chaba Phangan Khigani Haiki Mabang asige sumla medical came as Pangthuk Chabani Adana Hariba medical came as Mapam Sida Koi Pangthuk Khak Natana Manipuki Tongan Ba Mapam Singda Aikoi Haji Aying Asagi Olak Liba Amadi Ingam Badagi Ashabagi Timing Laka Sida Koigil Lenatina Mayamama Aikoida Santora Kadaba Amadi Akoi Arapa mafamda leriba akoigi isinanau sing raja sing asi akoina
अचौबा हॉस्पिटल जिंग दा कोई चटगी खुदोंग चाबा संतान कई कादा ngam sing asi ahal loiba sing si maru oina akoina sigulaba free medical camp asi Manipur gi mafam tongan ba sing da akoi ayush department gi makha da samnajar kan da akoi pak channa handa ki lakadori ba chai sing asi da akoi pangthong na ba akoi waklo la choi akoi UP gi waklo choi la chi lejai ngasi pangthokhiba lemna layang khiba aduda saruk yakhiba ayush ki doctor P ibotona ngasi gi free medical camp asida ahal amadi angang singi naganba layong singda ehen mamieng thamduna chathabani masida nupi amadi angang singda naganba laina na hena thengnari haikhi adugo nupi singi maruina hoigi nupi macha singi thagi hongkap lakmatunda thengdaba nuaitaba adum anaba sing ahan singda maruina ko BP wambagi anaba loina na hoigi chakhau gi liver gi adi khong hambagi anaba sing thnai adugo angang sing lakpa yawi angang sing dana hoigi lokhuba lahau to anaba sing lai hariba anaba sing si hoigi ayush ki hidak sing asina hoina homa sida dakar ba sing si free da lemna panganjari Directorate of Ayush ki liching makhada pangthokiba free medical camp aduda kangchup karangda leibe miyoi chani romna lemna layang phanghanbagi mathakta hidak langthaksu yen thokhi loinana makhata ba layang darkar leiba anaba singda Ayush ki leiriba hospital singda laktuna layang sathana ba khanghanki Bank of Baroda da ngarang Manipur University ki account dagi sasin naba check mana ani sizinaduna lupa crore ama Mayagi senpam kaitokhiba adu tha asik gi hokhiba tang amada bank asina lauthokhiba senpam adu chapchana hanjil khre hairi panmayai aranba pambi sizinaduna sel kaithoklamba thodok asigi matangda Manipur University ki finance officer na Singjamai police station da complaint ama tarokpadagi Manipur police amadi Baramati police ki apunba kangbu amana cheneriba miyoi adu Pune gi Baramati dagi phagat khibani Amuka hana break amatanga lauzari lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lauzagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro @131944063 amukasu @131944063 aikhoigi address lamjingba group Rims Road Imphal phone number @131944063 musicians singers dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and the college near you. Call 940-299-1938. Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer, standard rate ₹25 per kilometer, luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobiro 1800-1027-959 amadi 8794613154. Ekhogi website www.lamjingbacap.com. break ki matungna pau makhata na pizari United Zau organization na sinduna ngasi more da laiba organization asigi hold tongan ba laibak singda lairiba Zau community gi lusing ba singi oiba leaders meet ki thoram pangthokre USA Myanmar yauna tongan ba laibak singda gi lakba Zau luching ba singna mifam adu da saruk yakhi USA da lairiba United Zau organization gi president
Lian Thong Thang Jau Myanmar ki United Jau Organization ki President Langsian Pau amadi Bharat ki United Jau Organization ki President Chinlun Thang na Dice the Famki Mipam Aduda Ngasigi Malem da Kunda Minariba Jau Purup Sing Amata Oina Punsin Dona Summit Lon Amadi Lebaki Oiba Taudang Singda Apaba Purak na Bawapam Kaya Kanana Inaki Tauram Aduda Saruk Yakiba United Jau Organization India ki President Chinlun Thang na Mipam Adugi Nungi Oiba Warol Yauna Wapam Kaya Amusufong Doki. We will be deliberating on it. How do we go about achieving achieving something to uplift our Jau community in Myanmar or in India. That is one of our point of agenda here. And secondly, we'll come to our identity, the Jau identity, the Jau phonetic, and the Jau history, where we all are connected. Ngasi ayuk pung taruk makhairom taba matamda Singzamai Police Station gi manung chanba mayai lambi paringi langthaba lep awang lekai de mioi ama masana thauduna lakpa alto car number MN01K 4516 ki manung da siduna leiramle leikhidraba mioi adu samurau dagi phairoizam inau kawi mahak BP stroke tawduna siba oiba yai haina thajanari asiba haksang Singzamai Police ki kangbu laktuna lakhotlaga rims ki miren sangda thamkhre. Nakal Amaromda ngarang ayuk Sekmai Police Station gi manung channa leiba Potsangbam Kolenda Activana Thombadiki Soktuna Siza Hospital da Laika Narakibi Mioi Adu Laika Nabangam dana Laikhidre Laikhidraba Mioi Adugi Maming Toksom Babuchan Kawi Awang Laikin Thabidagini Thaudok Aduga Mari Lainana Sekmai Police na case nama lokhot Ngarang nungthin Chandel District ki manung chanba New Somthanda Udagi Tabada Naha ama Laikan Nabangam dana Laikhidraba Naha Adu Kun Adumakta Dagi Kamkong Thang Haukip Chahi Kungamari Apopa Laikhidraba Onja Thang Haukip Kawi Ngasisu Ayuk Impal West Commando Bazar Unit na City Police Station gi manung chanba Masjid Road Kakulong Pauna Bazar Lambi amadi Polo Ground maning da Park Sanathiba Humbagi Thabak Sathakre Chathakhiba Operation Aduda Punna Mioi Chamanga ga contract rom masa gi saktak se puthok anduna masak khangdopaki thabak sathakhi maduda masagi saktak se yaudaba chingnaba mioi kun makhatana wahang pahni sathanabagi damak City Police ta sinakhi Ngarang numidang Imphal East District Police Commando amadi taruk suba AR gi apun bakangbuna Kongba Bazar dagi KYKL gi lanmi ani faraba sing adudi Chairen Bamo Lekai degi Yumnam Ibomcha Atopa Mingna Mairaba Chahi Kunga Taruk Apokpa Nande Amadi Anobom Jeten Dar Sharma Atopa Mingna Naucha Chahi Kunga Manga Apokpa Zotin Sharma Kawi Langthawal Kunja Awang Lekai degini Makoi Ani Irin Bung Police Station da Sinakre Hairi All Manipur Muslim Students Organization Amasogi Kolomdoi Suba Mapok Kumon Palan Thauram Imphal Hotel gi Sangai Hall da Pangthokre Thauram Aduda OSD2 Lieutenant Governor Lakshadip S Askar Alina Chief Guest Amasogi President MD Shah Nawazna Thauram Mapu Oiki Thauram Adugi Nungi Oiba Warol Piraduna Amasogi General Secretary Pusam Zabetna Amasona ngasi phawada mahiroi khunai amadi lamdam asigi Laibaki Oiba Thoram Singh da Saruk Yaduna Lagli Matung Tarak Badasu Saruk Yaki Gani Haiba Wapam Singh Sutamki Kuntrama Thoi Suba Assam Rifle ki Major Ajit Singhana Luchingba Kangbu Amana Pizam Setpa Kuki National Army KNAG Kader Singaloinana Kamzong Headquarter Mayol Degi Ngarang Khutla Yaudaba NSN IM gi Kader Ahum Farure Tungda Kunjanupi Singh Irang Horpadagi Paziluraba Kader Singh Adu Thadorakre AR na Satakhiba Thong Aduda Kamzongi Miyamna Yaningdaba Phongdokpaga Loinana KNA bu AR na Asigumba Phazadaba Thausil Asi Pangthoknaba Khulai Oina Sizinaduna Chatharakhiba Thong Asina Ingna Tapna Leizariba Kunja Singh Chamamnaba Kaya Pokhale Haiki Ngasi numidang wairam phongkhiba pause singda kari maru iba pau yauribagi haibadu amuktang punna khangminasi Kanglaipa ki Maira GST ki revenue lupa crore chanifan gi yankhai taret ka lag yankhai mapan rom khongot pangamlei State Lottery tawravadi State Revenue hengat han bangam gani Deputy Chief Minister
हेलीकॉप्टर सर्विस लेखिबा चयोल अमा हेले इम्फाल जिरी लंबी लुटपाट तौबसिंगी स्वर्ग ओइरे तोंगान तोंगान थौदोक्ता मियोय अहुम सिरे मोरेदा पुसिनबा होनरंबा युंगांग बोतल कयामरुम फागतले पाउजेल थौबाल तुरेल क्वारी लौबना पॉल्यूशन थोगनबनी सूर्य कुमार डिपार्टमेंट निफुनी थोगी लुपा करोड़ कुलुमदोय लाख मरीफुतरा हेनबगी सेनफम हाउस पुथोखरे स्कूल की टेक्स्ट बुक मतम चाना फंगनबा जीरो अवार्ड पुखतखरे कंगला पाउ हिल एरिया डेवलपमेंट प्रोजेक्ट याहौदबसिंग याउरगनी पारबुंग हेलीकॉप्टर सर्विस लेहलगनी चीफ मिनिस्टर वांगु इथाई वांगु नुपा मरुप मार्च 38 फाउबदा सेमलगनी खोंजंग हंदोक पिरो विश्वजित थवाल तुरेल मोले एनवायरनमेंट सोगले सूर्य कुमार तुरेल मोले चुमी इसिंग निकपदगिसु ओय श्याम कुमार थिनुंगैदा बात सेंचुरी साब यारोय रूपचंद्र पांडम डिपार्टमेंट निफु निथोगी लुपा करोड़ लिसिंग अनिगा चाहुम निफु हेनबगी सेनफम पास तौख्रे मालेमगी ओइबा इमालोनगी नुमित पाक्सना पांगथोंगनख्रे इसागी लोल चेक्सिन थंबा हाइबसी पुनमक्की थौगांगनी प्रहलाद बोसेमगी लाइक फंग्रिवासी पुक्सेल सेंगदब मियोय खरन थोखनबनी SSUM मानवा बजट स्टेटमेंट्स लिसिंग अनि तरामपन लिसिंग अनि कुन फाइनेंस मिनिस्टर ना हाइरी बजट असिना मियामगी पुनसिदा अहोंग खरदी लागलगने मणिपुर फाउरगा किमी लिसिंग तरेट का चनी यांखै सांगबा यांगुन योगदब कार रैली जिरीवामदगी लमथाखरे पैसेंजर सर्विस तौरिबा गाड़ी सिंगना भाड़ा हंथद्रबदी खोंगजंग चंगसिलगने अरोइबदा मरोइबा पाउ अमुक हन्ना लैंगाकना हिल एरिया डेवलपमेंट प्रोग्राम कौब स्कीम अमा हौदोक्तुने स्कीम अस्की मखादा चिंगी मफम मरफुदरा रोमदा चौखत थौरांगी थबक पाइखते हाइना चीफ मिनिस्टर एन बिरेन हाइख्रे कुमजा लिसिंग अनि तारा तरत के जुलाई दगी सही असगी जनवरी फावदा जीएसटी के रेवेन्यू ओइन लुपा करोड़ चनिपान ग यांखै तरत का लाख मरफुग मापन रोम खोंगत पक नमले हाइना फाइनेंस मिनिस्टर वाई जोय कुमार ना हाउस द फोंगदोख्रे लैंगाक असना अथुबदा एलिमेंटरी दगी हाई स्कूल फाव के टेक्स्ट बुक असी फंगनबियु हाइना एमएलए आर के इमोन स्पीकर की खुथांगदा लैंगाक के पुकनिंग सिंगसिंख्रे अमदी होम मिनिस्ट्री ना असम राइफल्स ना वारेंट याउदना मियोय अमबु फानिंगबा मतमदा फाबा अमदी थीबा हुमबगी थबक चथबदा अहनबा शक्ति पीख्रे ngasigiди Times of Manipur ne pizaba numidangi pau matang asir loisinjare mieng tabiri ba punamapu amoka hana khurumjari